Tesla Amasung Space K Ex.CEO Elon Musk na Russia gi President ga fight tong na ba Pammi Haikhre. Tesla gi Ex.CEO Elon Musk na mahaki Twitter da thadorkpa warol amada Russia gi President Vladimir Putin na Ukraine da landari basigi da magpenda ba phongdoktuna Putin ga challenge tong naduna fight tong na ba Pammi haiba wafam phongdorokre. Mahaki warol da kanamata yaudaba mayong na ba lanpham amada Mabani khaktang fight tong na ba Pammi haina Russia gi alphabet sizinaduna mahaki Twitter da thagalakibane. Hojik phawbadi Ukraine na akan bayumbi amagum leple masina taklibadi makhoi ani gi oiba lanpham masida karamba maraibak phabana lan asi ngamgadage haibadune. Karigumba Putin gi masagi Twitter account leitravadi Musk na Putin ga fight tong na si haiba wafam masigi confirmation ama Russia gi official Twitter da natraga Russia gi official oiba email amada mabani gi fight asi yai natraga yade haibadu khangal u haibadu Musk na makata na phongdorokle. Hanana Elon Musk haidiba miyoy asi malem da khwaidagi paisa paiba miyoy ama oirambane. Mahak na mahaki company Starlink satellite sizinaduna Ukraine gi war manung asida internet connectivity gi khudong chaba pikiba misakne. Mamang thagi February kun manga da Russia na Ukraine da lan laukthokraba matungda President Putin na Ukraine da special military operation chathaduna mafam adugi military sing namthanaba amade kangkhong sahenanaba order tawkhibane. UN gi record matungin na yamdrabada lanfam aduda civilian samngaga marfudraga taruk sikhre haina parabasu asengba sikiba masengde masidagi ka hena helamgani haina thajanare. Miyoy million kayana mayumakai thadokuna larjena khre yamdrabada Ukraine gi miyoy million 2.8 Poland amasung atopa yumthangnaba laibak singda lanjena khravane. Tanja asida Ukraine amasung Russia gi delegate singna amukka hanna ngasi anauba round amagi wari sabagi khongjang sangsille. Hawjik oiriba phibam asida laibak ani gi delegation gi thakta unaduna wari sariba asida foreign minister sing yauna khana nainariba asida positive oiba decision amata lawba ngamdana lay hainasu Elon Musk na makata na phongdorokle. Ukraine gi aircraft factory da landavada miyoy ani sikhre. Ukraine gi aircraft factory amade Russia gi forcing na landavada miyoy ani sikhre. Taret sokre amade mi laiba building amada kapsinbada atopa miyoy amasu sikhre haina ningthokaba namita Ukraine gi authorities sing na phongdokre. Antonov aircraft factory asi Ukraine gi khwaidagi chawbane. Hawjik phawbugi manungda malem gi khwaidagi chawba cargo plane mayam puthokpagi damag sakhangnariba factory amane. Russia gi forcing na factory aduda missile kapsin kraba matungda mai hawduna chakhe. Mi laiba building aduda kapsilakpada miyoy ama sikhi ahumna soki haina Kyiv city government na haide. Misam kaya lauthognaba natraga makhoi gi khudaki oiba mathau taba potlamsing phanghananaba lambi ama wari amuk sanabada hanglaba yai haina asa tawrabasu Russia gi military na Ukraine gi konung khudum chananaba hotnaba leptre. Laibak asigi city amasung town singda air red alert laukthokre.